Nakalamaromda Arambai Tengolgi Koronganba Kumana social media da Tadorapa post Amada, Leikhidraba Naocha Ase Meeoi Khutpu Kharaga Loinana, Nupimacha Singda Blackmail Toubada Chenaba Meeoi ni Haina Fongdorakli, post Asina Hai Naochana Meeoi Khutpu Kharaga Loinana, Leisabi Pakhang Unaba Kaya Lona video Namlaga Amasung, Pharaga Seloba Amasung Nupimacha Singi phone number Lauraga, Blackmail Toubada Chenaba Meeoi ni, Masigi Sumathakta Mahagna Machagumba Nupimacha Kaya Dubo, Kauduna Nat Taba it Sazat Kya Chatpada Chenaba Meeoi ni Adum Oinamag Arambai Tengol Kaksing unit ki Meeoi Kharana Pau Piramtana Masagi Aningba Apambada Arambai Tengol gi ming season aduna Meeoi sing adu Kauraga Tamthina Puchaiduna Waraknaba Honabada Meeoi adu Leikhidrabani Thogdo adu da Chenariba Meeoi Khudingmag Khudakta Kakching police station da sinaki Arambai Tengol na Karigumba Thabak ama Taudringai gi Mangoinana control room amasung headquarter da Pau Piramgadabani hainasu Mangzau nana order thoktuna leiribani Wafam asi thawoidana satharamba Thabak Thoram Singi Tekchak Thabak Thoram Liba Sing aduna Puzagadabani Haina Jackson wa Thamkiba Laikrabani Misi asida Chenariba Khudingmag logi matungina Chairak Phangani Makhatana Meeoi Sing asiga Arambai Tengol ga mari lainadre hainasu mahangna makhatana Fongdorakli